From Government of India Act 1935 to the Constitution of India Revisiting States Position Haiba Hiramda Nongmagi Oiba, Khanna Neinabagi Thouram Ngasi National Research Center Canchipur na Sinduna, Center Asida Pangthokhre, Thouram aduda Manipur State Human Rights Commission ge Acting Chairperson Oiramba, Senior Advocate Khaide Mani, Manipur University ge Law Department ki Head Dr. Y. Premananda, National Research Center ge President Thongam Ajit, Center asigi member sing amadi maruoiba miyoi kayana sarukyaki, Khanna Neinaba aduda sarukyakiba khangahai singna, mamangai da lairamba amadi hauzik lairiba awonma Manipur gi oiriba tongan ba fibam gi matangda wafam kaya phongdoknaki, Thouram aduga mari lainana National Research Center gi advisor Sanasam Sunil Kantana hauzik India gi lairiba state sing asigi federal structure amadi position kaitharakpagi matangda Puthoktuna Khanna Neinabani, Government of India Act 1935 tagi hoduna, India na ningkha tamlaba matungda lakliba state singi federal structure gi matangda akhangai sing yauna, Khanna Neinaduna hauzik Manipur na thengnariba singnaba kaya asi mayoknabada kharadang oiraba sumating oinabagi pandamda Thouram asi pangthokpani haina mahakna phongdokhi. Janji independent la monrung da lairiba mayam singi sikuna nainaraga India ko jig lairiba state singi federal sector gi magi position singi si kamai tawri masida phibam sing asi yam tutna nainaraga akoi huji lairiba Manipur gi state ta thengnariba challenges mayam sing ase kon solve to matamda masida akhangai mayam singi lairiba wakalon intellectual singi amasung research scholars singi tungan ba wafam mayam mana masina solution nama porok pengamgadra haiba pandam sida koina asigi discuss asi sinjaba